Ngasigi oina ultimatum to kuki by Senapati Action Committee haiba iduning thogi wafamna ahan boina miyamda kodol tamzage amadi video asibu miyang tabiriba punamapu taramna okchabaga loinana loktak mapau updates ki maikaidagi ikai khumnabu uchari amasong wahigi arum ayangi matung ina soiki lan kiba yaurabasu ngakpiu haiba wafam tamzari gamki fai kuki check post manakta Senapati District Student Association ki President Vice President Secretary yauna kuki singna purakpa amadi gari tugairakpagi wahogdagi irang asi waroisin purakti fawba kuki sing Senapati fawraga chattanaba ultimatum pikre SDSA gi miyoi purakpa amadi gari tugairakpagi thogdok adu Mau Student Union Senapati District Student Association Paumai Naga PNTM amadi Naga People Organization na condemnation tawrakli kuki singna Naga purakpagi wari sanaduna hanjin hanjin MOU kaya sign tawnaduna ingthana bahona jarabasu kuki singna Naga puba lepa laiti haiba wafam phongdokni makha satharakpada Surchandra Judoka Semboi mitai hairiba PS asina phongdokpagi matung ina kuki singna Senapati gi SDSA student purakpadagi kuki sing Senapati da changbagi athingba thamkre hairi yam kuina thingba ngamgani haibadi thajati haiba wafam thambaga loinana Assamda IRB training loibasing masa masagi apam maongda mayumda halakpa yare hairi makatana ngangom Surchandra mitegi text translate namakak thamjagi kuki nupa amana ZRA sing loina tumna mathang mathang sida sunu haina makhogi gota khoiramlak khare haiba wafam phongdokni maka satharakpada jiri today hairiba PSC gi post amakhak lokhotcharaga thamjagi Iningthau Gambir Singh amadi Maidingu Naras Singh gi mitam ga loinana Manipur Lebi Lanmi Singh gi mitam maikum hangdokpagi thauram Chandrapur Baskandi Kasar Assamda pangthokre hairi makha satharakbada Kwakaithel 360 hairiba PSC gi post amani khak lokhotcharaga miyamda thamjage breaking news Imphal Churachandpur Tidim Road ta laiba Anglo Kuki Centenary Gate 1917 to 1919 makhong animakta mine bomb phumduna tharamle hairi asisu maitai nani hairak tui jala haiba wafam makatana phongdokpaga loinana India lengakna chathariba proxy war amadi kuki narco terrorist singna maitai da atamna khut thaliba si tungda afaba oirak loi haiba sana jawbogi wafam phongdokli makatana Palel Thong Wangma lekai da Kaksing Police Commando team amana mioi ahum verify tawa matamda non local ama invalid ILP card pairambadagi pagatkibaga loinana Executive Magistrate ki mamangda ngarang puthoklaga amuk maramda halankre hairi police na faduna halankraba me adu Assamdagi Karimul Islam chahi kunga taruk apokpa Jahar Ali Munshi kawi hairi hairiba na local asi Technopal gi khudai khulen khulda inblit oiraba ILP paiduna lerambani hairi PSC gi aroibo oina Wangkhai Maheu Pham Lampakta Second World War ki bom ama leibak tawba matamda phangle hairi makha satharakpada hi ai common news hairiba PSC gi post ama nikhak lokhotcharaga aroi boina miyamda kodol tamjage pakhang leishabi oina chahi Nepal hena nungsinaraklaga nupa asina nungsinariba nupi masa khangandana tuminna atopa nupi amaga lohongnaba honarambadagi khoshawnaraba nupi aduna nupa adugi private part ta thangna kakthakre hairi thodo asi Uttar Pradesh UP Muzaffarnagar da thokibani pawasina makha taraduna hai nungsinariba nupi asina nupa asibu unasi haiduna kaukhthoklaga unaraba matung tanja yenglaga nupa asigi private part ta thangna kakthalaba matung nupi asisu masa mathanta sijananaba honaki hairi thodo asida chenariba nupi asigi maming Hina Khatun kawi hairi aduga private part takakpadagi soktona hospital da lekanaduna leiriba nupa asigi mamingna Muhammad Itesam kawi hairi khoi ani chahi kungi mathak ngaktani hairi police na phongdorakpagi matung ina thaudok asi guest house amada thokhibani haina nupi asina phongdokhi hairi nakalamarom da soktona hospital da leiriba nupa asina phongdorakpagi matung ina ji gari amagi manungda thokhibani haina phongdolakhi hauzik pawbugi oina thaudok asi Muzaffarnagar gi karamba mafamda thokhibano haiba chapchana khangba ngamdri adumoinamak police na thijinbagi tabak chathaba haukre haina pawsina makatari makhatana National Highway 37 amadi National Highway 2 da lamdamasigi tangai fadana nomada changdraba yadraba potchai puduna lakpa gari chaniga humpuga taruk amadi chaniga humpuga ni toy hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chinglingai oiba maphamsingda security force na akanba section tharang lokhatkhi Manipur district punamakta pamdaba thodok thoktanabagi damak chingamasung tamda punna checkpoint Samaga taru hangduna achat ong sing sek tawbagi thabak sathakre hai Churachandpur district ki manung sana laiba Taijang village ta amadi Laishang village ta security ki apunba combine team amana thiba humbagi thabak sathabada kulai paiba singna lotchinduna thalamba oigini chingnaba
rocket ahum magazine yauba .303 rifle ama magazine yauba pistol mari pampi ama pampi bomb manga sticks low grade explosive 45 detonator 14 kapa yariba 7.65 mm pistol maru taret kapa yariba 9 mm pistol maru tara kapa yariba 303 rifle maru ama galoinana kapa yariba extra maru ahum taijang village tagi pagapangam le hairi nakalamaromda cortex 40 meters detonator yauba IED mapan amaga loinana safety fuse kuntra CM yauba non electric commercial detonator ama lisiang village tagi pagapangam le hairi pesa simaki makatana Imphal East district ki manung sana laiba Ngarian Hill Range Sandang Semba Maring Village area da security ki apun mo combine team mamana thibu humba ki thabak satabada kulai paiba singna lotchin thalamba oigini chingnaba magazine yauba 7.62 mm LMG ama trap bore single barrel gun ama magazine yauba 9 mm pistol ama arm ring yauba hand grenade ani tube launching ani kapa yariba 7.62 mm LMG maru kuntra trap bore cartridge ani kapa yariba 9 mm maru ani ga loinana sec bags ani pagapangam le hairi makhatana Manipur Police CRPF Forest Department amadi Executive Magistrate ki apunba combined team amana Kangpokpi district ki manung sana laiba IT road ki akoibada laiba khul singda tharamba popi pambi sing yanthatpagi thabak chathaduna lagli security ki apunba combined team asina Scotland area da tharamba popi lam acres manga amadi Holjang village da tharamba popi lam acres taragatret punna lam acres kungani thoi yanthattuna mangan khibaga loinana popi thabada chenari beseng adubusu masak maming khangdoknaba FIR ama register tawkre hairi aroi boina handak pangthokliba winter season parliamenta laisram kamal babu mangkiba madi jiribam ki laibak thiba thodokta laikhidraba angang ahum amadi nupi ahumgi matangda house ta pukhadanaba ayaba pirakhide haina inner Manipur MP angom chapimol akoijamna phongdokhre wafam ase ngarang kai samthongda laiba MP angom chapimol gi yumda pangthokpa pawgi mifam amada phongdokhibani mahakna makha taraduna haikibada winter season parliamenta mahaki makaidagi Manipur gi matangda star amadi unstar question kaya ama pukhatki adubu mari leinaba minister singna pirakhiba pakhum adu nakoinana pirakpa ngakta oikhibana matik saba pakhum amata oikhide hainasu mahakna makha tana phongdokhi haiba wafam asi thamjaraga ngasigidi matang asaida loshinjare